Agisbani Imphal, Nolini Devi na pau paziri, ahanbata maru iba pau. Mukhimantri Ng.Amukhomba bidena haidi, Maharaj Kulasandra lamdam asigi ning tambaki tamak thauna phana lepkiba amadi kathokiba aduna haurakliba mirolsingda mama leibak nungsibagi inot piragani. Kakjing District Commando Unit amadi Kakjing Police ki apunba kangbu amana Kakjing Moramba Chingjolda tihumbagi thabak sathabada kuzu khulai kaya fagat pangamkhre. Rajasthan Bidhan Sabha Mikalgi Board Khombagi matam loigadaba numit nini khakta ngaisilapaka loinana rajniti dolchingna magi mirepsingki damak ngamjabi thakta vote khomnari. Rashtrapati Draupadi Murmu na ngasi Odisha New Education for New India haina mingthonba National Education Campaign hodokre. Amishung Israel ki cabinet na numit marini Hamasinga nomai kapna balep na bawapam lautokre. Mukhimantri Ng.Amukhomba bidena haidi Maharaj Kulasandra lamdam asigi ning tambaki damak thauna phana lepkiba amadi kathokiba aduna haurakliba mirolsingda mama leibak nungsibagi inot piragani. Ngasi Chief Minister ki artist singi tengbangi makhada Janini Putaruk Suba stage play Iningthau Kulasandra Imphal ki Rumahal Theatre da utkiba aduda saruk yakiba Mukhimantri na wapamasi phungdokibani. Mangnahai Maharaj Kulasandra na mama leibaki damak khonaramba kaya ado aikoi pumnamakna ningsingduna leidi. Masiga loinana sahi taret khuntakpa amadi athauba Maharaj Gambhir Singh, Maharaj Nar Singh, Hira Chandra na chingbagi punsi warida yumpham oiba film singsu puthoknaba honari. Sri Biren Hai Rumahal Theatre asi Raija asiga sahi kayaki mamangdagi sagunatuna lakpa aithihasik oiraba theatre amani. Amadi theatre asibu amuk hana singbat sagatnaba lupa koti mari kaitoknaba honagani. Rumahal Theatre na Raija asigi kunaida theatre amadi cinema gi khutangda afaba ahongba puraknaba honabada achauba thotang lokhi. Mahangna hai Raija Sarkar na Chief Minister gi artist singe tengbang asi Raija asigi artist singpo yokhatnabagi pandamda hodokibani. Lamdam asigi haurakliba naha singda thangta tambinaba amadi masibu yokhatnaba puning thogatbagi tangai fadaba lei. Masana sina masamau pana lehen patanatana taksi kachi amadi hauna lonchat khangna lehen badasu achauba mateng oidi. Raija sigi naha singna mama leibak nungsiba hantarakpa amadi ahal laman singbu miraibagi mawong ama lakpasida Sri Birenna nungnangba phungdokhi. Mukhimantri nahai Raija sita hauji oiriba phibam asi aikoi khudingmakna punna thengnaminatuna tungda afaba amadi sakhotpa lamdam ama puraknaba honaba tangai fade. Masiga loinana Manipur gi apunbagi saktam ngakpa haibasida karigumba hiram amatada santainaba tawroi Sri Birenna hai. Maharaj Kulasandra ki mahasi koi puthokdaba yaroi magi wari si prithibida khangandaba yaroi aduga ngasi miron da khangandaba yaroi na aikoi gi medium si karai dena khwai phagadage na sum khalap kana hana aikoi gi si drama si am popular oirmi adu hosi ki leiri bai cha sing youth sing kari sida gaw grabadang na tawraba aikoi gi ipai pu gi puari se ningsing handa darkar lei brai na khanbadagi aina masisi masimda tawbiyo haidana haijaki bani mayamda adu really ai yamna ai rumahal gi theater sigi sinbi langbiri ba halaman mayam puno koi hanana thagasari. Kaksin Kendaki MLA Mayang Lambam Rameshwar Singhbu Manipur Bidhan Sabha gi Committee on Public Undertaking gi chairman oina hapkhre. Mau Kendaki MLA Losi Dikona Committee on Government Assurance ki chairman amadi Lamlai Kendaki MLA Khongban Tabam Ibom Sabuna Library Committee gi chairman oina hapkhre. Kakjing District Commando Unit amadi Kakjing Police ki apunba team amana ngasi ayo Kakjing Moramba Chingjolda tihumbagi thabak sathabada sakang dabasingna lotuna thamnambani haina chingnaba khujuk khulai kaya phagat pangamkhre. Phagalaba khulai sing adugi manungda Japan made 6 round revolver ama hand grenade ani yauri. Phadaba polam sing adu Kakjing Police Station da sinakre. RIMS ki Director Dr. Guru Aribam Sunil Kumar Sharma gi yumgi thongkan da bom thamjilambabu yaning da phungdoktuna apunba maira paibilub harikha gungmakong Guru Aribam lekaina wakat mi phamkhre loinana lamdam asigi maira paibi khoirakpam ningo leichonbam ongbi abhem sa devi na tha asigi tara tare ta lekidabada minute ani tumina leptuna awaba phungdokre.
Kangchup Jingkhongda thokiba thodok amada nungmaina panbadagi sokduna rimsa laikanarba matung thasigi taratarita leikidraba khoirakpam ningol leichonbam ongbi abhyamsagi misiga mari leinana semkiba JSC ki miyoi singna ngasi social welfare mantri haikam dingko ka unaduna wari sanakre Sri Dingko na leikidrabagi imungda lupa lak amagi tengpang pikre unaba aduda Sri Dingko na hai Imphal wezila ki manungda thokliba irang ayamba sekmai kendra da oiri Irang asi laksinabak kana hunari masigi saruk ama oida ngarang taranipan chuba amasung kunithoi chuba Assam Rifles ki CEO singa unaduna irang asi laksinduna santi hanjil halaknabagi matangda wari sanakre mahangna hai Maruina khoi singda kadangban adagi phayeng kokdruk adagi chirang sini chingba jaga singchiri da ngalitana khoi nomai katharakpagi khoi da kitujingba ponba sina marum harkanda khoi police personnel adagi CRPF adagi leiba BSF central police mayam ama khoi deploy tongnana ba haidana khoi khana jagi badu ngarang maktadasu khoi 22 AR gi CO adagi atinna sanafal gi CO khoi nazarba matungda khoi periphery da leiba khoi nomai kapakpagi thingnana bagi khoi kamaina madu progress hoina CO sing amina kana khana ba hogre aduna makhatana sigumba thogdoksinga se mohana thoktana ba khoi sarkar gi side gi khungam gi myosinga su khoi makhatana unarakanda irang laksinna bagi khoi kan honajari Imphal West, Imphal East amasung Thawbal jilada hayang ayuk pung 5 dagi numidang pung 10 phawba curfew komthokani aduga Bishnupur amasung Kakjing jilagi oinadi ayuk pung 5 dagi numidang pung 9 phawba curfew komthokani pawgi marak thana atenba break ama HIV aibasi lambi mari khaktada mioi amadagi mioi amada sandokpa ngami ahanbada HIV positive oirba mama mapa singdagi masa singda ani subada sakhangdaba mioi singa Kondom yaudana yumban bagi mari thamba matamda ahum subada mi amaga yatum serins waina duna sijanaba mari subada ana layingda e kapa matamda HIV test togdaba e kapadagi HIVs ka sagona na hingliba miyoisingbu tathita oina natraga hanthana yengloidabani imung manungda mahi tampham sangda amadi thabak sufamda karigumba HIV ga loina na hingliba miyoisingbu Makhoi gi HIV gi status na maram oiraga tathita oina tawduna hanthane yenglamba thoklabadi HIV and AIDS Prevention and Control Act 2017 ni makhada chairak phangmaya HIV AIDS ki maramda hena ko pamaral khangnabagi damakta AIDS toll free number 1097 da call to biu Pauzenjeriba Manipur State AIDS Control Society Tabiriba Pawasi Akasbani Imphal dagini Headquarter IGR South ki mideng makhada Assam Rifles ki jawan singna Lemram amasung Irekbamgi khunja singa santi hanjil halakna bagi matangda wari sanakre masigi loinana Assam Rifles na Thuijang amasung Sirugi Youth Club Secretary amasung New Kaithel Manbi Aimol Waidem amadi Malonggi khunja singa ju Raija sida tangdu leitana amadi Kanglu Masel nungsi janana leminana ba wari sanaki Amaromda Imphal College hangliba relief camp ta leiriba myoisingi damak Assam Rifles na ngarang medical camp ama pangthokre maduda myoi yangkai humdoi rom layengki masigi manaba relief camp amasu Churachandpur jila gi Behiyang da pangthokki Sandel jila ki oina MG NRE GS ki job card holder singi Aadhaar based payment system mathang tagi kunthamatoi phawbagi manungda mapung phana chana hannaba pandam thamli Jila asida leiriba job card holder singna magi akupa warol sing mari leinaba block office singda pisinaba DRDA Sandel ki executive director na khangalakli Rajya Sarkar ki Directorate of University and Higher Education ki makhada tha asigi tara taruktagi luwang sangpam da leiba liberal college satharakiba sayol amagi oiba scientific research and developing writing research paper haiba faculty development program adu masilo sinkre College asiki amadi Manipur leiriba college kayatiki lakba oja sama humputarana saruk yakiba program atuda akhang ahisingna tungan behiramda lecture piki Manipur ki mapandaki akhang ahisingna su video conferencing ki khutangda program asida wangangki ngasi losinpa numita assessment test ama pangthoklaga grading piduna certificate sing entokki District Newspaper Hawkers Association Thawbal ki Joint Secretary Maisnam Aruna Mathang chahi ki me phawba association asigi secretary in charge ki thaupurakani haina association ki cherol amana haide Repertory of Wari Liba Manipur na masigi Barak Valley branch ka khusamna duna Assam ki Kasar Laikonda leiba Govinda Mandapta numit nini subna satharakpa anirak suba Wari Liba festival ngasi losin kre
लोइसिनबगी थौरमदा मणिपुर लैंग्वेज के एडवाइजरी बोर्ड के मेंबर डॉक्टर के.एन. चान, आसाम यूनिवर्सिटी के प्रोफेसर राजमणि हौरुबम अमसुंग सुमांग लीला की सकनाइदबा आर्टिस्ट सौग्राकपम हेमंतन सिंह सरुक याखी। मिजोरम की कानपुर रेलवे स्टेशन की मनुंग चनबा बैदबी अमसुंग साइरा रेलवे लाइन की मरक्ता ngasi अयुक थोखिबा जिंग नंखाइबगी थौदोक्ता रेलवे की थबक सुबा सिनमी अनि सिरे। लेखिद्रबा सिनमी अनि अदु असम की नगाव जिला की मनुंग चनलेबा मसक वीटीसी मोसाकादगिनी मकोई आरएल कंस्ट्रक्शन प्राइवेट लिमिटेड की मखादा रेलवे लाइन सेम साबगी थबकते याउबनी। कर्नल के एस अरुण कुमार मेमोरियल थर्ड इंटर क्लब फुटसाल टूर्नामेंट की ngasi सानखिबा लीग मैच कांगचुप रोड यंग फिजिकल एंड स्पोर्ट्स एसोसिएशन किप्साना ईस्टर्न स्पोर्टिंग यूनियन बु पंजल 3-5 माइथिबा पीखरे। टूर्नामेंट असigi लीग मैचिंग लोइबा फाउबदा सरुक याखिबा टीम खुदिमकना मैच 13-13 सानबदा सीएफ ना पॉइंट 38 फंगदुना अहानबा VFC ना पॉइंट 19 फंगदुना अनिसुबा अमसुंग नेरोका ना पॉइंट 15 फंगदुना अहुमसुबा पोजीशन द लेडी। एकेडमिक सेशन लिसिंग अनि कुलुमदोई कुनमति की ओइना नेशनल स्पोर्ट्स एकेडमी दा क्लास 6 द मिंग चनबा सांगेंग परीक्षा दा माई पाकदबा महिरोई सिंगी लिस्ट थोकले। कुमलंपाक स्पोर्ट्स कॉम्प्लेक्स लेबा एडमिनिस्ट्रेटिव ऑफिस की नोटिस बोर्ड की खंगनबा यागनी। आकाशवाणी इम्फाल दगी पाउ ताबिदी। राजस्थान विधानसभा मिखल की बोर्ड खोंबगी मतम लोइगदबा निमित निनी खक्ता ngasilabga लोइनाना तोंगान पर राजनीति दल सिंगना मागी मिरेप सिंगीदमक ngमजबी थाकता बोर्ड खोमनरी। प्रधानमंत्री नरेंद्र मोदी ngasi दुंगापुर जिला के सोगारादा पांगथोकपा मिखल की रैली दा बोर्ड खोंखी। मिफमदुदा वांगांगबदा प्रधानमंत्री राजस्थान की कांग्रेस सरकार बु सेंजा थुमजा अमदी ओजालोबा की परीक्षा दा वहंग से लीक ओइखिबगी मतंगदा मराल सिखी। मांगना हाई लेबाक असकी मियोई कोटी मरफुरोमदा लेमना सेंग फंगहनबा ngमगनी हाइबसी कनानासु थाजनरमदबा वाफम अमनी। राजस्थान की मियामना कांग्रेस सरकार हंदकती मरु फंगना मुथलगनी। बीजेपी न लुसिंगबा सरकार लाक्तुना राज्यसिदा सखुत थौरांग की थबक कुमंग चौसिना पाइखतबा ngमलगनी। गृह मंत्री अमित शाह ना जैतारान पांगथोकपा मिखल की मीटिंग दा वांगांगबदा हाई बीजेपी न लुसिंगबा सरकार ना सखुत थौरांग की थबक कया पाइखलकपदगी लेबाक असगी सेनमिलोन की फिबम 13 सुबा मफमदगी 5 सुबा मफमदा पुखतबा ngमले। राष्ट्रपति द्रौपदी मुर्मू ngasi उड़ीसादा न्यू एजुकेशन फॉर न्यू इंडिया हाइना मिंगथोनबा नेशनल एजुकेशन कैंपेन अमा हुदोखरे। राष्ट्रपति की उड़ीसा खोंसत की हुमनी सनब नुमित ngasi संबलपुर लेबा ब्रह्म कुमारी ईश्वरिया यूनिवर्सिटी पांगथोकपा थौरम अमदा कैंपेन असि हौदोखिबनी। मांगना हाई खुनाई अमा मतिंग लेना सेंगवटपा मतमदा मही मसिंगी चाउरबा थौदांग ले। नेशनल एजुकेशन पॉलिसी ना महिरोइसिंगदा ममालोंदा मही मसिंग तंबगी खुदोंगचाबा पीबगा लोइनाना हौरगलिबा आंगांगसिंगदा मखोइगी अचुंबा वखलोन सागतहनबदा चाउना मतिंग पीरगनी। राष्ट्रपति हाई नेशनल एजुकेशन पॉलिसी ना अनौबा मतिंग लेबा भारत अमा सेंगबा सागतबदा चाउना मतिंग ओइरगनी। लेबाक असिना मालेमदा ख्वाइदगी चाखुतबा लेबाक अमा ओइबा हाइबसी अइखोइना टेक्नोलॉजी हेना सिजिनबा अमसुंग कला संस्कृति पुसु योखतुना थंबा असितनो ओइथोकहनगनी। इजराइल की कैबिनेट ना नुमित मरी ने हमासिंगा नुमई कामनबा लेपनबा वाफम लौथोखरे। मसिना लान की जाइथेंग नंगलबा गजादा मतम खरगी शांति पुरकनबगी लंबी अमा यादखरे। इजराइल ना लौथोखिबा नुमई कामनबा लेपगी वाफम असिगा मरी लेनाना लेबाक अदुदा हमासना गजा स्ट्रिप दा फाजिंदुना थमनिबा मियोइसिंग अदुदगी मियोइ यांखै थादुरकनबा वाफम तक्सिली। करिगुंबा हमासना अतोपा होस्टेज 10 अमगा मगाताना थादुरकपा तारबदी नुमई कामनदबा असि नोंमा अमुक सांगदोकनी हाइदे। मरक असिदा हयेंगदगी हौना होस्टेजिंग थादुरकपा याय हाइबगी थाजबा लै। अरुइबदा मरुइबा पाउ अमुक हन्ना मुख्यमंत्री नोंथोंबा बिरेन हाइदे महाराज स्कूल चंद्रना लमदम असigi निंगतंबगी दमक थौना फना लेपखिबा अमदे कथोखिबा अदुना हौरकलिबा मिरोलसिंगदा ममा लेबाक नुंगसिबगी इनोट पिरकनी। कक्सिंग डिस्ट्रिक्ट कमांडो यूनिट अमदी कक्सिंग पुलिस की अपुनबा कांगबु अमना कक्सिंग मोरांबा चिंगदोलदा थिहुंबगी थबक जाथबदा खुजु खुलाई कया फगतपा ngमखरे। राजस्थान विधानसभा मिखल की बोर्ड खोंबगी मतम लोइगदबा नुमित निनी खक्ता ngasilabga लोइनाना राजनीति दलसिंगना मागी मिरेपसिंगीदमक ngमजबी थाकता बोर्ड खोमनरी। राष्ट्रपति द्रौपदी मुर्मुना ngasi उड़ीसादा न्यू एजुकेशन फॉर न्यू इंडिया हाइना मिंगथोनबा नेशनल एजुकेशन कैंपेन हौदोखरे। अमिसुंग इजराइल की कैबिनेट ना नुमित मरीदी हमासिंगा नोंमै कामनबा लेपनबा वाफम लौथोखरे। पाउलोजरे।